Good morning. Northeast Window TV na sandok sariba news analysis mayang tapiriba punumak po hanwa magtada TAJIDA na taram na okchori. Loina na nga si pause singda kari karamba pau phungna kibagi haibadu khananabagi damakta aikoigi studio sida gas ama lengsin duna laibire gas adudi Sir Ningthaukhongjam 𝐻𝐿 𝐀𝐍𝐀𝐋𝐘𝐈𝒄 Executive Editor Manipur Mail Sarbu Northeast Window gi maikaitigi taram na okchori kaikhumna bochari. Thank you TAJIDA. Sir ngasi pause singda yamba phongna kiba pau singda gi lokhatjabada huyalan pa pause da miyam gi pressure da gi August 18 da famlaga minute khara loishin kiba adumakti thokadaba mandre February 19 da gi 32 suba assembly gi manga suba mifam famnaba cabinet mifam na warep lawkhre chaliba kumza lising aniga kunmari gi ahanba mifam nina Governor Anusha weekend address tawgani Sir assembly gi mikhal gi matang sida sir kari wafam thambini assembly gi mifam si by law assembly gi chatnabi gi matungina People's Representative Act अखोइगा मोगी रूल की मतुंगिना था तरुक सी हांग लेविया दे था तरुक की मनुंगदा मणिपुर गवर्नमेंट की डिपार्टमेंट मयाम सिगी बिजनेस ट्रांजैक्शन डिपार्टमेंट की करिगुंबा सेन नुंगी सैंक्शन तगुदौबा पब्लिक की इंपॉर्टेंट इश्यूज मयाम सिने ममांगी दो था तरुक हिंदू अमदाइदा चौबा कंट्रोवर्सी अमदी ओइखि सितंबर की तारीख 2 अहुम अदवाइदा था तरुक तो एक्सपायर तगुदबने मदुदा प्रेशर की नत्रगा अखोइगी पांथोक्तब यादबगी पांथोए अदुदा यामना हाथु हाथुना बिजनेस अमतंग ट्रांजैक्शन अमा फावो तौना लोशनग्रे हाइबगी मयामना हजि फावबा हाइनरी मेंबर अमना था तरुक असि असेंबली दा लाक्त्रब अदुगा मागी परमिशन जे फंगदना एब्सेंट ओरगदी असेंबली की रूल की मतुंग इन हाइबसिदी ही सीजेस टू बी अ मेंबर ऑफ द हाउस हाइबने हाइबदी ऑटोमेटिकली मंत्री वगैरह एनी मेंबर वगैरह माजे हाउस टू की मेंबर ओद्रगदी एमएलए सु ओइब तोकदबने मदुदा हुजिक हाइनरिवसी कनागुंबा एमएलए अमना नत्रगा मंत्री अमना माना एब्सेंट ओइगी हाइब तारगदी असेंबली दगी मागी लीव निगदबने मागी सुति निगदबने अलुगा चनबी की मतुंगिना अखोइना सुम असेंबली की रिपोर्टिंग सुम एक्सपीरियंस ता असेंबली दा सेसी लाबा मतुंगदा आई की करिगुंबा मरम अमदगी आई सुति निजरी न हायर कांड असेंबली दा स्पीकर न थम मतुंगदा मयाम सुति से अप्रूव तगुदबने कंट्रोवर्सी दी हुजिक लेनरी बसी ममांग दा फंगिबा असेंबली दो लीगली मदु चटनब याबा असेंबली सेशन लाइदो हयेंग एक्सपर्ट सिंग नांगना रखिनी अखोइगी करिगुंबा असेंबली फंगे हाई तारगदी मागी वर्किंग डेज से निमित 35 नोटिस पीगदबने आइबदी हॉलिडे इंक्लूडिंग एवरीथिंग ममांग दो निमित 35 सुसुगी दे खुदक तक कौगी हाइबदुने दुगा फमगसु मागी प्रोसीजर जु पांगथोखरे हौजी मणिपुर की मियामना पामीबा करमबा असेंबली नो हाइबदो अदुने हौजी लाकदोरिबा हौजी कैबिनेट ना लाउथोखरिबा तारीख फेब्रुवारी दगी कनुदे 19 दे फमने हारिबसे मणिपुर की इंपोर्टेंट होइबा इश्यूज एखोइना any kind of agreement Manipur get decision logudabasi cheda iraga hojik akhoi social media the WhatsApp history adragi social media history in hiner way nothing to be documented WhatsApp the pangtha thagam narakpa social media the thagalakpa newspaper the pangtha thadorakpa duga document oina legal document na loba yadabase kari no har matam da khoi cabinet na natraga assembly lahudabase ne hojik mayam logudabasi assembly sida kari business kari agenda puthorkani karamba mawongda manipur gi representative mayam asina MLA humfu sina yaurga manipur gi hojik leriba issue se karamba mawongda khanagadi haibne hojik imanga tari badi tha 15 sujal abu manipur gi crisis ase karamba mawongda akhoi gi house gi member mayam asina cabinet sina karamba mawongda mayon chumgadage karamba mawongda khanagadi haibne akhoi gi manipur gi population not only manipur the entire country सिना येंग से मणिपुर की असेंबली द करी खन्नै हाइबदुने हुजिक मीडिया में हम येंगदोरि से थागचरी सर मथंग असिना अखोगी होइलन पापाउ से दा अखोगी मिनिस्टर अनीना रिलीफ कैंप ता लैरिबा सिंग दा वागी फमुंग यानथोखरै मतम खरा चंखिगनी सिफाई ngakलागा चंगु हाइबसु ngamkhiroi हाइना बिस्वजित ना फोंदोखरै हाइबा से मतंग से अखोगी मणिपुर कॉलेज दा हांगलिबा रिलीफ कैंप ता लैरक्लिबा मियोइ सिंगी दमक्ता सर मिनिस्टर अनि ना हाइबदी कैंप चान यावना बिस्वजित अनि सिना अखोगी वागी फमुंग सिंग यानथोखिबनेबा सर सिगी मतंग से दा करी हाइबिनी नांगसी पब्लिक ओपिनियन नम याम लाखरे पब्लिक ओपिनियन से लाख मतमदा अखोगी करिगुंबा रिलीफ कैंप ता चटलगा अखोगी सेल्फ पब्लिसिटी से मयामना यामना मोंग तादना
kano tong rakre koi gi opinion si pirakre relief camp ta pot piraga magi selfie ka pa tha dorok pa wari badu genuinely kai no si khang da ko aduna government su hojik phamung pidori si kaya no si panju pande asai gi karam mafam da whatever it is akoi gi tongan akoi gi need basic karino Auja ngang singi adudagi winter gi mathang lakpa sings the yes relief camp amada port yohon baji da phaba mane anywhere magi koi gi chana thakna ba magi necessary medical care health care si tangai phadana yohon ba ma tangai phade masida mathak ta muk lai bisina hojik state sina relief camp leiba mayam khara si recognize ta wi tawdi haibagi issue dune tangkak sida amuk relief camp ki ming da karamba mong da fund driving ama some koi gi vested interest khana tawi haibagi na hanju paw da phangi yes to me koi gi government na any department amana relief camp anywhere humanitarian ground da port thungba haibase mai ai tangai phade na khanju khale aduga need base hujik kari mathau tai haibodo alusu mun khandopam di phai Sina khoi Chal Express ta UGC na Churachandpur College bu autonomous college oibagi ayaba pikre sir sigi matang na kari haibini anyway autonomous college haibasi University Grants Commission na khoi gi India gi manungda anywhere magi tongan na autonomous oibagi pibasi autonomy University Grants Commission na magi kanone magi prerogative ne se north east natraga atopalam mafamda kuigi autonomous college yam leigre maduda hujiki irangi kanna chatliba matang asida kariguma mafam amada university grants commission na autonomous pire haibudune koina nungnang ba manungai tabama asuna karigi university go amana grants commission asina chide ba tangka asida news ni adu any college amana magi autonomy tanbagi right atraga autonomous body ama oige habisidi college gi management gi su magi right ni magi privilege ni but at the same time hujik mayam haina ribase manipur gi crisis sai asigu masina amukanna public ta koi mot tongan ma phongdur kra haibudone and let us see hujik autonomous college si karma mong da function to we haibudo then we will wait and watch sida sir aduga koi gi sana lai pak pau se da Manipur dagi koi gi mapalam da lemna mahai masin tam hangani haina pukiba angang manga Maharashtra gi Nasik school amadagi kanba ngamkre aduga ekoi gi utamna angang sing thadok tringai da department da hana pau pibiu haina sumaina pongli ba sir sigi matang da kari habini koi gi karamba department na amuk ingsin gadabano haibadu wakhanda amuk pogla ani Manipur gi huji crisis sida displaced families awaba taraba nangabasida koi humanitarian ground da philanthropist organization mayamna lam da mateng pangnari koi gi dharma gi oiba missionary adagi religious institutions mayamna mateng pangnari mahirol angang manga puhraga nasikta koi gi abuse natraga makoi karigumba nungaitadagi complain amal ay aduna amuk Manipur da sigumba irang thorak pase aduna genuinely mateng pangning ba kangbu sing the parents sing na aduga public na muk doubt lerakpa in some way aduga logi matungina hariba si highest form of inquiry amadi pangtopa phabrai na khale aduga criminal involved toroma natraga any malified akui intention yoroma adu ibataraga they should be booked according to the provisions of the law ngang si akui kidnap tawi haiduribra natraga makoi si akoi gi human akoi gi kanu da yauduribra mi pharaga puba aduga awot anai da yauduribra adugi hapet khanaba ama kanu makoi gi inquiry ama situation china invite tawi and they should have a proper inquiry thagachari sir aduga narol gi thodang da na akoi gi more da leiriba state force sing da akoi gi Technopal district village volunteer sing na essential items sing ising phawba yauna moida phanghandana ba athing ba thamgi ba adugi mayakta tawba counter blockade ase khongjang se kansilli more da hanjin ba ngamdri phawba relief camp ta jangduna leiraroi haina sumaina phongli ba sir sigi matang na kari habini object si achauba aruba situation ne Manipur da aduk kuina tha mapan tara sujala ba yumdagi displaced tawraba lam da irang thoba sida khoigi administration natraga bot
central and the state government asina karama mung da reach out to ngam hai bodo adune nahan koi na haipet discussion am da haina bodo administration am lei government am pali sarkar am lei hai bisi karam kanda proof to godo no hai bodo during difficult times war ba matam sire ba tangkak ta koi administration se fully equipped adu we are capable of delivering public ta koi si hol mangang mani hai bodo gi will madune hojik mayam na expect tawri base aluga government gi primary duty to protect the lives and property of the citizens, and the first key government gi duty is to protect the lives and property of every single citizen. Maduda koi gi atopa koi gi haksel gi mahi gi tungana mathang lakadabane. Yes, matam khara di koi re koi gi laiba irang se duna Manipur gi administration se noma gi sokchal labba phalakta ba economy gi mathang road blockade counter blockade toriba mayam se ana center na Manipur gi thoiba irang se karama mong de yengi kasu leitana na thai ignore torobra haibagi wafam duni hojik laiba se adum satha jarasanu khara leraga war ga thai gi they are least bothered about what is happening in Manipur ngarang akoi gi video conference amada ko judum palle masigi issue se achoba state amla thomagadi center sin karama mong de yengam godagi haibudune whether if it happened in Gujarat kumba thoma ba Maharashtra kumba Karnataka kumba thomagadi madu kamain tor modagi haibagi question duni hangnari base ajida thaga chari sir aduga khoi ki sanga express da SDPO Anand Kumar Mihat kamari laina na Philip amasung hamkhalan makhata na police custody da remand tawkre sir sigi matang na kari haibini state ki forcing na hojik na any militant group natraga outfit amana khud tharaktana magi attack taroktana anywhere life low natraga asilo vibes state government natraga central government su yam seriously lorongani yam seriously loroga su karama mongda karama khongthang lokhalakani haibdo adune first Manipur gi political situation laiba scenario se karama mongda normalcy halakani haibudune akoigi moregi SDPO Anangi bisidina atopasu yamna sokpa nangre haiba targadi lamda magi lamsi defend to the law and order maintain tawna boner there have been attack from many angles akoina huji khalibise Manipur da lairiba armed personnel haibadi paramilitary force oigera state forces oigera natraga defense gi oigera karamba mongda punna kadaya thabak ama sathari haibudune thabak pangthoknari is there a concerted effort of the armed personnel whether it is the state police or the paramilitary forces or the defense India gi defense force haigadra natraga Manipur gi police any paramilitary force home minister gi makhada leiba defense minister gi makhada leiba pulapsi punsal laga akugi cohesive force ama labor lektabra or are they working independently haibudu gi hojik doubt ni hojik laiba se anyone who is here in the uniformed services they have come in the aid of the civil administration akoigi law gi provision gi matung in home se state ki home minister na pai ado crisis manungda they all come together in the aid of the civil administration ado how far they are working together hand in hand in the aid of a civil administration that we have not seen in the last couple of months not only couple of months but the last 7-8 months there had been skirmishes defense force adagi manada lambi thangai na kolambi usti social media da yamna ure and center must take a very serious note how the uniform services whether it's the state police or the paramilitary forces or the defense they work together in the aid of the civil administration aduni thaga chari sir aduga mathanga sina koigi kuki militant singi thawong ZUC na kanna yaningde haina sanga express da phongi ba sir sigi matang se kaino hai taragadi kuki jo militant sing na Jiribam Imphal railway kakmai manak ta leiba Bangai Chungpao railway station da ayat apan pibagi thawong chatharak pada neba hojiki Jelangrong United Committee ZUC na makoina tawriba haidi kuki militant sing na tawriba thawong se yaningde hana phongdorak lise sir sigi matang da na kari haibini any railway ki ditwan ek amale koi Indian railway I think it is one of the largest railway networks in the world India ki network ase mogi koi India ki railways ki network sigi lifetime dream de railway network sina
even magi natural terrain hardship terrain phau the capital phau railway network actually expand the to reach out from the remotest of corner aduga any militant group any gang which is disturbing the rail movement of railways magi trek atheng ba piba trek ta akaya kan piba sidi it will come very severely anyone aduda nakhan akoina hainabadi hujik railway gi trek ta obstruction pi ba kangbusi whether militant group oigera hujik suda leiba timla whether it is the team suspension of operation gi group ta leiba timla natraga koi gi union home minister na haigriba india da manipur da mapandagi khulai pai mi chakne haibadu oidoribra I think it is very important to identify masagi koi india gi intelligence networks ne leiba se railway gi trek da apan me piriba magi goods manipur da lakdau goods lakdau essential commodities lakda trek da apan be pi haibado I think they will face the brunt any group masida railway ki tongan force leisure railway ki protection ki force leisure movement ki leisure attract up in piragadi railway ki tongan eki matungina ana sum khanbadadi akanba step amala kholakani na khale Thagachari sir aduga aikoigi mathangda na poknafam pause da international news tagi amakhatang lokhatchabada aikoigi neki helina phone ki bawa fam amakhatang ne sir United States ta nupi amana di soidana president oirakani haina mahak masamak na phongdokreba sir sigi matang se president Joe Biden gi dama bot pi ba haibase aikoigi Kamala Harris ki damak bot pi baga chapmane haina sum hangna phom asida palli sir sigi matang da kari hai keno ne akoigi USA haiba lam United States of America si matam kui na one of the oldest democratic nations in the world ko 1776 dagi makoigi independence dagi hauji makoigi chatnariba constitution democracy even media gi rights and privileges loina maksi India America dagi tamnari bane liberties tabudu magi America gi sumagi inherent oiba magi manungi oiba chauba crisis amale hana agoju mahirolon hawakpada America gi presidency kana kana oiroi bjana harme America gi in the lighter vein ko America da moi black amadi nupi amaji America gi president sungoi oiroi na mayamna ko gi journalist mayam political pundit mayam na haini a black or a woman to become the head of the state head of the United States ki president gi pham pai rakse oidawa mande abasi han harme but that particular jinx to akogi Barack Obama na magi black amana president or matam the aspiration of the people of the United States aluga magi dreams aspiration yes nupi amna president oiba nupa amna president oiba haibse magi kanu dunati nupi oiba nupa haib dunati magi capability duni adi matik pusara gadi anyone America the opportunity phangi haibagi wakhal duni whether it is a woman or a man who becomes the head of the United States magi gender do nate anyone who is capable aduna koina zu America the capable loiba leader amma nupi oigera nupa oigera I think the world would welcome and anyone who is campaigning because a woman should be the president I think that is not the way matik chaba leader se atopa lamda achau lamda se German gi chancellor koina nupi oirame even Great Britain haibase nupi amana monarch ba koina leirami matang even hojik Netherlands gi mathang da monarch ki oirakada basi nupi macha ama sai trampan suba nupi macha ama mathang da magi air oina leigre adana it is not the question of the gender hojiki matam sida matik pucharagadi any can be the head of the state maina komge thank you sir ado mathanga senai khogi Joy United Summit memorandum to Union Home Minister demanding union territory with legislature for Joe community haina pawa makatang phone sir sigi matang na kari habini northeastern region si yamna complex oiba region ne adi when India gi freedom movement dagi mathang dagi 1940 ka 7 sida tungana lamma country amma oina ulakpa matamda northeastern region right from Arunachal lagina even Manipur say Mizoram adudagi say Nagaland Tripura Meghalaya lariba mafam khudimak si amna complex oiba issue amane aduga I think central government natraga India gi mainstream gi think tank aduga paibidi mayam asina they should have taken certain decision at the right time aduna kogi political maturity aduga tungan matam gi challenges lakpuda they should have focused also on certain things aduga Manipur gi pikrabala masda is within its own state kogi tungan kingdom amaliramba magi
geographical boundary ama leramba magi institution ama leramba se 1949 da merge tawribane karigumba group amana amuk akhoi masi kaina hairak pase it will have some far reaching consequence even if they don't get it ko aphangraga su magi wakanda tongan bado aduga hojik thoiba irang natraga ama asi ona thoiba sina akhoi da administration ama pame haiba targadi any community gi basis ta mathang tarok targadi I think it will have a very serious impact in the entire country adumaina khongge sila. Thank you, sir. Aduga IJOL newspaper da phone kiba ama khatang Union Sports Minister assume shifting IJOL Sai Center from Manipur to Assam sumaina hairi ba sir sigi matang na kari haibini kari amta ga habi aikogi Union Sports Minister sina aikogi IJOL Sai Center se Manipur da gi Assam da shift tawrani haina sumaina hairi Manipur dagi akoigi sai natraga anything institution ama hong bai se magi asoiba mo ini Manipur si big asu big na within its own population of say 30 lakhs dagi henba number pe tawa population ne adu size da halagadi the size of Manipur si akoigi 23,000 square kilometer muktang oramuni asida ko 23,000 square kilometers kitang helakpada aluga Manipur si India gi sports ki scenario da Gujarat na gold medal kun adumaina adagi handak Goa da phangdana 878 position ji phangni bane aduga despite Manipur gi young people they play a very important role in sports movement aduna bo koi gi kind of powerhouse ana sports ki se maming tholi bani ko Manipur gi any sports ki hojik kanu lere sports university am lere sai mayam lere aduga Manipur dagi during the time of crisis you can develop any kind of sai gi center mayam kadai no hongba ma no but develop the wa ma hojiti Khelo India gi di Khelo India has a vision of this government any district amada minimum sports ki infrastructure ama legedabani kai bisu government ki vision ne aduga karingumba state amadagi sidagi hongba kaina hai se the veracity of that news I madudi munna khangde adu karamba side gi thorak pra natraga hairak ba habdudi khangdri and why shift karino habdu I munadi khangde adu hongmni thokte Manipur should have more infrastructure Manipur gi hojik leiriba scenario mamangi kanosida yengbiyo north east da aina khanbada Manipur si goal kun phangmani Goa da and then you can compare in the entire north east ki medal phangdaba mayam yauriba mayam sajida deserving oiba state da thangmuda bane and during the most difficult times hojiki youth ki energy ki channelize adudagi henna thabuk pangthok pa hebase sigi matam sidene henna important ne to engage the youth in a productive way during this time it's really very important aduga masigi takak sida honga agadi it will deepen the crisis admaina khumda sida aduga sir akogi Sanga Express ki national news tagi ama khatang lokhat chabada akogi Chhattisgarh da kapna bada lak nifan manapuri ba mawu sire sumaina phongli ba sir sigi matang se akogi Chhattisgarh gi district ama khatang da thokiba thodo amani ba sida security force inga nomai kapna bagi thodo amada hojiki lak nipan gi manapuri ba mawu se sumaina si gi ba gi thodo ne ba sir sigi matang da kari habi hojik India da leiriba state khudimak ta leiriba si Central Asia, particularly Maoist movements, kuire koigi Bengal gi Naxal movement, aduga Central India gi Maoist movements, tungan ba matam da tungan ba mafam da magi political aspiration mayam si da hana koigi CRP gi bus ani da ambush tawki ba the entire bus ani dugi personnel phawba koigi they fell victim ambush torbuda legi da yaure adu how the government of India is tackling this issue in the central part of India ko Maoist ki movement karikra mayam already base aruba mane magi geographical terrain magi political atmosphere Central Asia gi lari base this lam gi marak da khulai pai bagi hori ba se asi su kuna sum yeng bada karam mongda recruit tawnan ha mayam ase nong karam movement se thori hai base because of the disparity among the people I would say political philosophy magi open arena sida khulai pairaga khadagani natraga revolution ma porkani haribase in this very contextual age matam se is the karma mong da khalli haibado aduga hojik Chhattisgarh da wanted natraga sarkar na ben lauthokiba group amagi magi victim ama oi I would say I think the government think it as a kind of a step
मागी प्रिवेंटिव मेजर अमा लाउथोखिबदो अदुने बट अखोइना सुम येंगबददि हाउ पॉलिटिकल नेगोशिएशन न करम मोंग यानब म पुरकनी रादर देन द लॉस ऑफ लाइफ अदुने एनीवन हु इज बोर्न इन दिस कंट्री इज अ सिटीजन ऑफ दिस कंट्री अदु करम मोंग द political result ma purakani haibado madugi negotiating table da purapangamba aduga tungan ba revolution ai si nongmai da pai bunate economic revolution social matang da khogi manipur gi natraga india gi bafam khuji makta overall level playing field haibado opportunity phangba adugum budane hoji inkhalai ba anaha singsina yengi bise maina habet kumjagi kana. Thank you so much, sir. Sir gi achin ba matam kya mo kai thopiduna khogi studio sida langbirakuna news analysis asida sir yabi wiki demangta sir bu Northeast Window TV ke maike degi hana thagachari. Thank you. Hozikidi news analysis matang asida loisinjare min yang tabiri ba punma puso amuka hana thagachari.